Hello guys, ngasi su mayam da yam kanani kan video am purun luxury. Aina mamang da ma diabetes ki video ma hahiba. Ado ai almost adum loy di lawyer ne ko ka pe je. Ado data suddenly di man cyclo luxury da gi hana manipur awa batai mata ka ko na awa bata sale. Akoina post flight ki matung di da kitang da section lo ragade laina ke amrum sa do pa ya ba. Sidagi kamai to na section tharong la patkani. Akang bazu dum yar magani ado khang da bazu dum yar ngani dum generally ona ai dum si video si mahana se jara ko ne. This is nahana taga sa edo mayam na kuyo to gida magtati. Mayam video. Aduga video ja hudur kanda igi mamangi video da dum question mayam marum hang bire. Do ayam na dia dum pa kum pija ki bane do kamano ko question amna ni tang no ka charang jadi hana operation tawra nga bokram matungda amkamu normal delivery ya bra have da. Ado ya ba ko. Kuna criteria khare yeng ko. Magi PNP se adequate oibra normal bazani delivery taw kanda adagi hꯧꯖꯤꯛꯀꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗꯣ malpresentation ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯁꯦꯁ ꯔꯦꯠꯇꯤ ꯀꯌꯥꯅꯣ ꯍꯥꯏꯔꯒꯗꯤ 74% ꯅꯦꯕ ꯏꯠꯁ ꯑꯦ ꯁꯤꯒꯅꯤꯐꯤꯀꯦꯟ ꯅꯝꯕꯔꯅꯤꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯕꯀꯣ ꯀꯩꯅꯣꯝꯃ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯩ ꯃꯃꯥꯡ ꯂꯦꯕꯔ ꯔꯨꯝ ꯄꯣꯁꯇꯤꯡ ꯇꯥꯕ ꯀꯥꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯇ꯭ꯔꯨ ꯂꯦꯕꯔ ꯄꯦꯟ ꯂꯥꯛꯄ ꯌꯥꯝ ꯊꯤꯅ ꯅꯥꯔꯤꯀꯥꯟ ꯃꯇꯝꯗꯗꯤ ꯑꯩ ꯑꯃꯨꯛ ꯑꯉꯥꯡ ꯄꯣꯛꯑꯔꯣꯏ ꯑꯗꯩ ꯀꯣꯄꯔ ꯇꯤ ꯍꯥꯞꯄꯤꯌꯣ ꯀꯥꯟꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯀꯣꯄꯔ ꯇꯤ ꯍꯥꯏꯔꯒꯗꯤ ꯀꯟꯇ꯭ꯔꯥꯁꯦꯞꯁꯟꯅꯦꯕꯀꯣ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯪꯉꯦꯕ ꯅꯪ ꯑꯃꯨꯛꯀ ꯅꯪ ꯀꯣꯄꯔ ꯇꯤꯁꯦ ꯍꯥꯞꯄꯨꯔꯥ ꯍꯥꯞꯀꯅꯨꯔꯥ ꯍꯪꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯞꯄꯤꯔꯅꯨ ꯗꯣꯛꯇꯔ ꯑꯩ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯈꯤꯒꯦ ꯀꯥꯟꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯍꯦꯛ ꯗꯦꯂꯤꯚꯔꯤ ꯑꯌꯥꯝꯕꯁꯤ ꯂꯣꯏꯅ ꯑꯣꯜꯃꯣꯁ ꯑꯗꯨꯝ 90% ꯑꯗꯨꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯁꯤꯖꯦꯔꯤꯌꯟ ꯁꯦꯛꯁꯟ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯄꯣꯛꯅꯔꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯗꯦꯂꯤꯚꯔꯤ ꯄꯣꯛꯄꯤꯌꯣ ꯑꯗꯨꯒ ꯃꯩꯇꯩ ꯃꯁꯤꯡꯁꯨ ꯌꯥꯝ ꯊꯤꯅ ꯍꯟꯊꯔꯦꯗꯅ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯟꯐꯔꯇꯤꯂꯤꯇꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯑꯃ ꯑꯣꯚꯔꯦꯟ ꯁꯤꯁꯀꯤ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤꯁꯤꯁꯨ ꯑꯩ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯌꯥꯝꯗ ꯑꯗꯨꯗꯨꯃ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯃ ꯇ꯭ꯌꯨꯕ ꯑꯃ ꯕ꯭ꯂꯣꯛ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯋꯥꯡꯕ꯭ꯔꯥ ꯃꯤꯔꯣꯟꯕꯒꯤ ꯆꯥꯡ ꯋꯥꯡꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇ꯭ꯌꯨꯕ ꯑꯃ ꯕ꯭ꯂꯣꯛ ꯇꯧꯔꯒꯁꯨ ꯑꯃꯗ ꯐꯪꯁꯟ ꯇꯧꯕꯅꯤꯅ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯑꯗꯨꯝ ꯃꯤꯔꯣꯟꯕꯒꯤ ꯆꯥꯟꯁꯇꯣ ꯑꯗꯨꯝ ꯉꯝꯒꯅꯤ ꯑꯗꯨꯒ ꯆꯥꯟꯁ ꯈꯤꯇꯪ ꯍꯟꯊꯩ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯉꯝꯗꯤ ꯉꯝꯒꯅꯤ ꯑꯗꯨꯝ ꯐ꯭ꯂꯠ ꯃꯅꯨꯡꯁꯤꯗꯤ ꯀꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯦꯅꯦꯖ ꯇꯧꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯐ꯭ꯂꯠ ꯃꯅꯨꯡꯁꯤꯗꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯐꯔꯛ ꯇꯥꯔꯤꯁꯦ ꯈ꯭ꯋꯥꯏ ꯆꯦꯛꯁꯤꯟꯅꯩꯁꯦ ꯑꯩꯈꯣꯏꯅ ꯄꯣꯁ ꯐ꯭ꯂꯠꯁꯤꯅꯦꯕ ꯐ꯭ꯂꯠ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝꯁꯤꯅꯦꯕ ꯁꯤꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯦꯛꯁꯤꯟꯗꯣꯏꯁꯦ ꯀꯩꯒꯤꯅꯣꯗꯤ ꯉꯁꯥꯏꯒꯤ ꯗꯨꯅꯤꯌꯥꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯂꯣꯏ ꯃꯤꯛꯁ ꯇꯧꯔ ꯂꯣꯏ ꯀꯟꯇꯥꯃꯤꯅꯦꯁꯟ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤꯗꯤ ꯄꯨꯔꯥ ꯑꯔꯣꯏꯕꯅꯦꯕ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤꯗ ꯐ꯭ꯂꯨ ꯑꯗꯒꯤ ꯐꯤꯚꯔ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯇꯥꯏꯐꯣꯏꯗ ꯀꯣꯂꯦꯔꯥ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯄꯨꯔꯥ ꯇꯝꯕ ꯉꯝꯗꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯄꯨꯔꯥ ꯃꯦꯖꯔ ꯍꯦꯜꯊ ꯏꯁꯨꯅꯦꯕ ꯄꯨꯔꯥ ꯃꯅꯤꯄꯨꯔꯗ ꯐꯦꯁ ꯇꯧꯁꯦ ꯍꯥꯟꯅ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕꯁꯤ ꯐꯖꯅ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯍꯦꯜꯊ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯄꯨꯔꯥ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤ ꯃꯌꯦꯡ ꯈꯔ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯌꯨꯝ ꯆꯪꯕꯁꯨ ꯈꯔ ꯍꯧꯅꯔꯛꯑꯃꯅꯤ ꯑꯗꯨꯗꯨꯅ ꯌꯨꯝ ꯆꯪꯕ ꯀꯥꯟꯁꯤꯗ ꯄꯨꯔꯥ ꯕꯤꯕꯨꯂꯥ ꯑꯃꯅꯦꯕ ꯂꯩꯔꯝꯗꯣꯏ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯕꯤꯕꯨꯂꯥ ꯑꯃꯅꯦꯕ ꯂꯩꯔꯝꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯁꯦꯡꯗꯣꯛꯄ ꯀꯥꯟꯗ ꯌꯥꯔꯤꯕ ꯃꯈꯩ ꯗꯤꯁꯏꯟꯐꯦꯛꯇꯦꯟ ꯁꯤꯖꯤꯟꯅꯕꯤꯌꯣꯀꯣ ꯁꯦꯡꯗꯣꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯒ꯭ꯂꯣꯞꯁꯀꯨꯝꯕ ꯑꯗꯨꯝ ꯒ꯭ꯂꯣꯞꯁ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯩꯕꯅꯦ 10 ꯄꯤꯕ ꯁꯔꯖꯤꯀꯦꯜ ꯒ꯭ꯂꯣꯞꯇꯨꯗꯤ ꯌꯥꯝ ꯇꯥꯡꯉꯤꯗꯅ ꯑꯗꯨꯅ ꯒ꯭ꯂꯣꯞ ꯑꯗꯨ ꯅꯠꯇꯕ ꯑꯍꯣꯡꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯍꯦꯟ ꯒ꯭ꯂꯣꯞꯁ ꯑꯗꯨ ꯎꯞꯄꯒ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯤꯌꯣꯕ ꯀꯩꯒꯤꯅꯣꯗꯤ ꯈꯨꯠꯁꯤꯗ ꯃꯥꯏꯅ ꯑꯦꯕ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯠꯄ ꯃꯆꯥ ꯑꯃꯗꯒꯤ ꯑꯗꯨꯝ ꯋꯨꯟꯗꯣ ꯑꯗꯨꯝ ꯏꯟꯐꯦꯛꯁꯟ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯒ꯭ꯂꯣꯞ ꯁꯤꯖꯤꯟꯅꯕꯤꯌꯣꯀꯣ ꯑꯗꯨꯒꯨꯝꯕ ꯑꯁꯣꯛꯄꯗꯨꯗꯒꯤ ꯑꯗꯨꯝ ꯇꯤꯇꯥꯅꯁ ꯏꯟꯐꯦꯛꯁꯟ ꯇꯧꯈꯤꯕꯁꯨ ꯌꯥꯏꯕ ꯑꯗꯨꯒ ꯑꯁꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯤꯇꯥꯅꯁ ꯂꯣꯏ ꯀꯥꯞꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕꯀꯣ ꯆꯍꯤ ꯁꯨꯛꯀꯤ ꯃꯃꯥꯡꯗ ꯀꯥꯞꯈꯤ ꯇꯥꯔꯗꯤ ꯀꯥꯞꯄꯁꯨ ꯌꯥꯕ ꯑꯗꯒꯤ ꯆꯍꯤ ꯁꯨꯛꯇ ꯀꯥꯞꯄꯒꯗꯤ ꯗꯣꯁ ꯑꯃꯈꯛꯇ ꯀꯥꯞꯄꯅ ꯑꯃꯁꯨ ꯂꯩ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯀꯥꯔꯄꯦꯠ ꯅꯨꯡꯕꯦꯠ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯨꯅ ꯑꯗꯨꯝ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯌꯥꯗꯕꯗꯨꯅ ꯑꯗꯨꯝ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄꯤꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯖꯅ ꯆꯪꯍꯟꯕꯤꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯐꯦꯟꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯀꯪꯅꯕ ꯑꯗꯨꯒ ꯑꯣꯜꯋꯦꯁ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯐ꯭ꯂꯣꯔ ꯅꯨꯡ ꯎꯄꯨ ꯀꯩꯀꯩ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄ ꯈꯣꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯤꯕꯃꯈꯩ ꯑꯣꯜꯋꯦꯁ ꯗꯤꯁꯏꯟꯐꯦꯛꯇꯦꯟꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯅꯪ ꯀꯩꯒꯨꯝꯕ ꯑꯁꯣꯛꯄ ꯑꯃ ꯂꯩꯔꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪ ꯐꯤꯚꯔ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯉꯁꯥꯏ ꯁꯣꯛꯏꯕ ꯄꯣꯠꯇꯨꯅ ꯄꯨꯔꯥ ꯏꯟꯐꯦꯛꯁꯟ ꯇꯧꯔꯕꯅꯦꯕ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯁꯤꯝꯄꯇꯣꯝꯁꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯝꯃꯒꯅꯤ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯑꯗꯨꯝ ꯅꯪ ꯐꯤꯚꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯨꯝ ꯍꯪꯕꯅꯦꯕ ꯔꯥꯎꯟ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯟꯐꯦꯛꯁꯟꯗꯣ ꯔꯨꯜ ꯑꯥꯎꯠ ꯇꯧꯔꯤꯅꯦꯕ
ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯅꯪ ꯐꯤꯚꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯒꯥꯅ ꯍꯪꯉꯤꯁꯦ ꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯇꯔꯕꯣꯔꯟ ꯗꯤꯖꯤꯖ ꯑꯃꯨꯛ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯁꯝꯅ ꯍꯥꯏꯔꯒꯅ ꯀꯣꯂꯦꯔꯥꯒꯨꯝꯕ ꯇꯥꯏꯐꯣꯏꯗꯀꯨꯝꯕ ꯀꯣꯂꯦꯔꯥꯒꯤ ꯁꯤꯝꯇꯣꯝ ꯍꯥꯏꯔꯒꯗꯤ ꯗꯥꯏꯔꯤꯌꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯥꯏꯁ ꯀꯂꯔ ꯁ꯭ꯇꯨꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯆꯦꯡ ꯆꯤꯡꯏꯒꯤ ꯃꯆꯨꯁꯦ ꯁꯤꯒꯤ ꯃꯆꯨꯗ ꯗꯥꯏꯔꯤꯌꯥ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯀꯣꯂꯦꯔꯥꯅꯦ ꯑꯗꯨꯅ ꯇꯥꯏꯐꯣꯏꯗ ꯍꯥꯏꯔꯒꯗꯤ ꯇꯥꯏꯐꯣꯏꯗ ꯐꯤꯚꯔ ꯅꯪ ꯐꯤꯚꯔ ꯇꯧꯔꯅꯤ ꯑꯂꯣꯡ ꯋꯤꯠ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯦꯕꯗꯣꯃꯤꯅꯦꯜ ꯄꯦꯟ ꯅꯪ ꯄꯨꯛ ꯅꯥꯕ ꯄꯨꯛ ꯌꯦꯛꯄ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯨꯝ ꯐꯤꯚꯔ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯏꯐꯣꯏꯗꯀꯤ ꯆꯥꯟꯁ ꯑꯗꯨꯝ ꯋꯥꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯛꯄ ꯃꯇꯝꯗ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯔꯒ ꯂꯨꯝꯃꯒ ꯑꯗꯨꯝ ꯊꯛꯄꯤꯕ ꯂꯨꯝꯃꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯃꯤ ꯈꯔ ꯂꯩꯕ ꯈꯤꯇꯪ ꯁꯧꯔꯦ ꯍꯥꯏꯔꯒ ꯇꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯏꯁꯤꯡ ꯂꯨꯝꯕꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯨꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯔꯣꯂꯤꯡ ꯕꯣꯏꯜ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯃ ꯕꯨꯗꯨꯡ ꯁꯧꯒꯠꯂꯛꯄꯗꯣ ꯁꯤ ꯁꯧꯒꯠꯂꯛꯑꯕ ꯃꯇꯨꯡꯗ 10 to 15 ꯃꯤꯅꯤꯠꯇꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯔꯣꯜ ꯕꯣꯏꯂꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯐꯖꯅ ꯂꯨꯝꯃꯒ ꯊꯛꯄꯤꯌꯣ ꯃꯇꯝ ꯈꯔꯗꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯏꯁꯤꯡ ꯂꯨꯝꯗꯕ ꯊꯛꯄ ꯍꯩꯅꯔꯒꯁꯨꯀꯣ ꯉꯁꯥꯏꯒꯤ ꯀꯣꯂꯦꯔꯥ ꯇꯥꯏꯐꯣꯏꯗꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯣꯏꯔꯕ꯭ꯔꯥꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯅꯥꯕ ꯃꯌꯥꯝ ꯃꯔꯛꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯦꯂꯦꯔꯤꯌꯥ ꯗꯦꯡꯒꯤꯒꯤ ꯑꯥꯎꯠꯕ꯭ꯔꯦꯛꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯦꯕ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯛꯄꯗ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯇꯟꯁꯤꯁꯨ ꯑꯣꯟ ꯇꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯄꯣꯠꯇꯨꯅꯤ ꯐꯨꯔꯤꯠ ꯑꯁꯥꯡꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯥꯡꯕ ꯑꯗꯨꯝ ꯁꯦꯠꯄꯤꯕ ꯈꯣꯠꯄ ꯑꯗꯩ ꯇꯨꯝꯕ ꯃꯇꯝꯗ ꯀꯥꯡꯒꯟ ꯐꯖꯅ ꯈꯜꯂꯒ ꯇꯨꯝꯕꯤꯕ ꯌꯥꯔꯤꯕ ꯃꯈꯩ ꯀꯥꯡꯅ ꯆꯤꯛꯇꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯀꯥꯡꯅꯒ ꯃꯔꯨꯝ ꯀꯣꯛꯐꯝ ꯑꯣꯏꯕ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝꯁꯤꯡ ꯏꯔꯝꯅꯝ ꯅꯂꯥꯁꯤꯡꯅꯆꯤꯡꯕꯗꯨ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯏꯟꯐꯦꯛꯁꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯦꯄꯥꯇꯥꯏꯇꯤꯁ A ꯏꯟꯐꯦꯛꯁꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯀꯃꯟ ꯑꯣꯏꯕ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯍꯦꯄꯥꯇꯥꯏꯇꯤꯁꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅꯀꯣ ꯑꯗꯨꯒ ꯀꯃꯟ ꯑꯣꯏꯕ ꯀꯣꯏꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯔꯠ ꯕꯤꯠ ꯐꯪꯗꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯋꯤꯛꯅꯤꯡꯗꯣ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯗꯨꯗ ꯑꯉꯥꯡꯗꯨ ꯀꯥꯎꯔꯛꯄꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯗꯣꯛꯇꯔꯅ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯗꯨꯃ ꯑꯩ ꯆꯃꯝꯅꯔꯦꯕ ꯑꯗꯨꯗꯨꯃ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯁꯤꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯥꯎꯠꯕ꯭ꯔꯦꯛꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯤꯇꯪ ꯀꯤꯌꯔ ꯂꯧꯔꯒ ꯑꯗꯨꯝ ꯀꯟꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯅꯥꯕꯨ ꯅꯥꯗ꯭ꯔꯒꯗꯤ ꯍꯦꯜ ꯏꯁ ꯋꯦꯜ ꯍꯥꯏꯅꯩꯗꯨꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯤꯌꯔꯅꯆꯤꯡꯕ ꯇꯧꯕꯤꯔꯝꯃꯣ